ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗꯅꯤ ꯊꯣꯡꯅꯥꯎꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯄ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯖꯤꯜꯂꯛꯂꯤꯕ ꯃꯉꯥꯎ ꯊꯤꯕ ꯃꯥꯂꯪꯕꯗꯨꯅ ꯌꯩꯔꯛꯄꯗ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕꯤ ꯂꯤꯆꯤꯡꯂꯨꯏꯒꯤ ꯁꯝꯂꯥꯡ ꯑꯗꯨꯕꯨ ꯂꯝꯍꯦꯟꯕ ꯃꯇꯧ ꯎꯠꯇꯨꯅ ꯍꯨꯝꯗꯣꯛꯂꯔꯤ꯫ ꯂꯤꯆꯤꯡꯂꯨꯏ ꯃꯥꯂꯪ ꯃꯥꯒꯤ ꯁꯥꯎꯝ ꯑꯗꯨ ꯐꯪꯕꯗ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯁꯨꯛꯆꯤꯜꯂꯒ ꯃꯃꯥꯏ ꯑꯗꯨ ꯂꯦꯡꯉꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯈꯨꯠꯅ ꯃꯀꯣꯛ ꯑꯗꯨ ꯉꯥꯛꯇꯨꯅ ꯌꯦꯡꯂꯝꯕ ꯅꯨꯄꯥ ꯃꯥꯗꯨ ꯅꯨꯄꯤ ꯃꯥꯕꯨ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤꯗ꯭ꯔꯥ ꯄꯥꯈꯠꯇꯨꯅ ꯃꯁꯝ ꯑꯗꯨ ꯍꯥꯏꯐꯦꯠ ꯁꯦꯝꯕꯤ꯫ नुपा माना थेंगलकपदुदा लिसिंगलुई मिकप थोक्लई अदुगा नुपा मंगोंदा इकाइन येंगलई। याइथोइसु नोकमी नोकमी नुपी माबु येंगदुना लई। लिसिंगलुई नुपा माना येंगदुना लैरंबदुदा इकाइना नुपा मागी मथादा ममायदु खुमजिलगा लोटखी। याइथोइ नुपी मागी मतौदुदा तपना कोनसिनबिरई। लिसिंगलुई लोसिनलमा ममाय अदु फट लौथोक्लगा ऐ हौगतनबा तौख्रगे। याइथोइ नुपी माबु अमुक हेन चेना कोनसिनबिरगा यामंगली ꯉꯥꯏꯍꯥꯛ ꯇꯨꯝꯈꯣ। ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯅꯣꯟꯈꯠꯂꯛꯂꯤꯕ ꯃꯥꯏ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯊꯥꯗ ꯇꯞꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯏ ꯑꯗꯨꯒ ꯌꯥꯔꯁꯦ ꯈꯔ ꯌꯦꯡꯉꯗꯤ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯔꯣꯏ꯫ ꯂꯤꯆꯤꯡꯂꯨꯏ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯟꯈꯠꯂꯝꯕ ꯃꯥꯏ ꯑꯗꯨ ꯐꯠ ꯅꯣꯟꯊꯈ꯭ꯔꯦ ꯑꯗꯨꯒ ꯈꯪꯍꯧꯗ ꯈꯖꯥꯏ ꯑꯅꯤꯗꯨꯁꯨ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯛꯏ꯫ मखुद अनी थांगतुना खजाय अनीदु पाइरगा इंथानब होटनजै। याइथोइ सोंथांगना तपना ngahak tumomi nangbo koiling lengido punishment piruro। लिसिंगलुई याइथोइ की वहाइदुदा मखुद अनीदु तुमि लेख्रे। याइथोइ हाइबि इनबि मागी लिसिंगलुइबु मथादा चेना कोनसिंदुना ममित उसिंदुना तुमथख्रे। लुवांग मतुम हौगलकपदा लिंथोइ लेरमदबदुदा फमुंगदगी फन सोंथरगा मपानदा लिंथोइबु कौकौदन थोक्लई। लिंथोइ लिंथोइ मखोइगी रूम मदुगी मपानदा लेपलगा मख्वांगदु मेटलगा मसिनदा मुरुम मुरुम सोली। कदाइ चखरगे तोइसिबो मीगिदी लुहोंग नोंगानबगी तुम हौगलकपदा मतुगुनै हाइ अइगिना कदुम चखरगेमि कौबौ तादे। ngahak sum leplamlaga स्टेयरदा कुमथा कुमथना इमा इमा ओ इमाओ सना मागी कादगी थोलकलगा कैदौरगे बुंगो नमौ नुपी मांख्रे। सना मसादा हाइफेट येंगलगा करिनो चाखुमदा थोइगा लेरमनीदना। लुवांगो प्रप प्रप चाखुमलमदा लाक्लगा थुंजिन अदु लेपलगा चेपथरगा येंगलई। मान हेक येंगलकपगा थोइना ओंथोरकपगा मपा सानरदुना थोइ लुवांगोदा नोक्लगा ए इधे नंदी थोंजिनदुदा कैदौरिबा। लिंथोइसु थोइगी वहाइदुदा चा लोंदुना लेरंबदगी फट येंथोरई। लुवांगबा लुखमदा हाइफेट होटलगा इकाइबा खांगदुना कैनोनी इसिंगदगी तौबनी। लिंथोइ तपना टेबलदा बोतल लेहौरिदुदी। लिंथोइगी वहाइदुदा लुवांगबा लिंथोइदा पाइनी येंगलगा लई। थोइ नोक्लगा होय खंगजरे हुरानबा नकोकदा नपी पएदो तौरबनी नंग लुहोंग बनौरी कानसे इकायम खंगदा हाइनबनी माइगासे याम थाइ हाइ। वहाइसे हाइरगा नोक नोकदना थोख्रे। लुवांगबा थोइ थोख्रिबदु कदा यौख्रा हाइदुना हाइफेट सेपथरगा येंगी अदुगा तपना लिंथोइगी मनाक्ता संगसिलकलगा मकोकता कक्सी महलई। मतौदु लिंथोइसु मकोक अदु नालगा कैनो इसिंगदु बोतल यावे ऐसु खंगी अंगांग मांगदा इसोप सोपनरेनेसे फजरे। लिंथोइ पैना लुवांगबदा येंगलगा ऐदी कनाना खंगजेगे। लुवांगबा लिंथोइगी मखुद अदु ताप पाइरगा सानदुना लई। मतौदुदा लिंथोइ लुवांगबगी खुद अदु फटकन थोक्लगा कैनो मी संगागा इसोप सोपनानब थबक अमता चलुसे चलो। लुवांगबा डाइनिंग चेयर अमा फटसिंग थोक्लगा फमथख्रे। मतौदुदा लिंथोइना अस अमता चलोमी इमा होइना उरगा फजदेमी मीना ngangnarani mi tato nangbo chatloba adudi morning kisama। लिंथोइ लुवांगबगे लिंगजुमदा पोप थारगा तानिंगदे चलोमता सिबु वाने ngangi पीजी हो चलोई एदी चलोइबा। लिंथोइ लुवांगबबु खुदांग पारगा सिंगथोक्लगा अमता चलो लाओसे लाओबा। लुवांगबा फमलमदगी हौगतलगा नंगमको मीगिदी नोंगानबगी हौगतपदा
ꯃꯥꯏ ꯅꯨꯄꯤ ꯍꯥꯟꯅ ꯎꯏ ꯑꯩꯗꯤ ꯂꯩꯕꯤꯔꯝꯗꯦꯅꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯤꯟꯊꯣꯏ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯂꯒ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯣꯡꯌꯥꯏ ꯃꯊꯟꯇ ꯂꯩꯕꯒꯤ ꯆꯥꯡ ꯅꯥꯏꯅ ꯆꯥꯕ ꯊꯛꯄ ꯇꯧꯗꯕꯒꯤ ꯃꯁꯥꯗꯨ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯒ ꯁꯣꯟꯁꯤꯜꯂꯛꯄꯒ ꯄꯥꯁꯤꯟꯅꯔꯒ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯂꯧꯊꯣꯛꯂꯨꯔꯒ ꯁꯣꯐꯥꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯃꯁꯥꯗꯨꯁꯨ ꯕ꯭ꯂꯦꯡꯀꯦꯠ ꯑꯆꯧꯕ ꯑꯃ ꯏꯟꯗꯨꯅ ꯇꯨꯃꯤꯟ ꯐꯝꯂꯤ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯃꯨꯛ ꯅꯧꯍꯧꯅꯅ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯇꯨꯅ ꯇꯥꯏꯕꯪꯗ ꯀꯨꯝꯍꯩ ꯁꯥꯟꯅꯕꯒꯨꯝ ꯇꯧꯔꯛꯏ ꯃꯦꯝꯆꯥ ꯏꯃꯨꯡꯗ ꯂꯩꯔꯝꯕꯗꯒꯤ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯆꯦ ꯑꯃꯒ ꯃꯩꯈꯦꯠ ꯑꯃꯒ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯌꯥꯏꯊꯣꯏ ꯃꯥꯅ ꯄꯨꯔꯨꯕ ꯁ꯭ꯋꯤꯠꯀꯦꯁꯁꯤꯡ ꯑꯗꯨ ꯊꯥꯡꯊꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯂꯩ ꯃꯦꯝꯆꯥ ꯃꯆꯥ ꯎꯕꯗ ꯁꯨꯃꯥꯡꯗ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯂꯒ ꯏꯆꯥ ꯂꯥꯏꯗꯅ ꯉꯥꯏꯈꯣ ꯏꯃꯥ ꯃꯩ ꯑꯣꯛꯄꯤꯒꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯁꯦꯗꯨ ꯃꯩ ꯁꯨꯈꯠꯂꯤ ꯌꯥꯏꯊꯣꯏꯁꯨ ꯇꯞꯅ ꯃꯩꯗꯨ ꯀꯥꯟꯊꯣꯛꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ ꯃꯥꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯅꯣꯡꯌꯥꯏ ꯃꯌꯥꯏ ꯀꯥꯗꯨꯗ ꯁꯣꯐꯥꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯏꯊꯣꯏ ꯄꯥꯈꯠꯅ ꯄꯥꯕꯨꯡ ꯅꯁꯥ ꯀꯃꯥꯏ ꯇꯧꯔꯒꯦ ꯈꯔ ꯐꯔꯦ ꯆꯪꯉꯣ ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ ꯅꯃꯥꯅ ꯆꯥꯛꯀ ꯂꯣꯏꯈ꯭ꯔꯕꯅꯤ ꯍꯣꯏ ꯄꯥꯕꯨꯡ ꯅꯁꯥꯗꯨ ꯏꯪꯍꯟꯒꯅꯨꯀꯣ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯅꯣꯡꯌꯥꯏꯅ ꯏꯜꯂꯤꯕ ꯐꯤꯗꯨ ꯍꯥꯏꯐꯦꯠ ꯁꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ ꯌꯥꯏꯊꯣꯏ ꯃꯥꯒꯤ ꯔꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯅ ꯐꯖꯅ ꯁꯦꯝꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯥꯏꯊꯗꯨꯅ ꯍꯤꯞꯄꯤ ꯑꯗꯨꯒ ꯈꯪꯍꯧꯗ ꯎꯔꯛꯏ ꯉꯁꯥꯏ ꯅꯨꯄꯤ ꯃꯥꯅ ꯍꯤꯛ ꯀꯞꯍꯧꯕꯗꯣ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯃꯃꯥꯡꯒꯤ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯅꯨꯃꯤꯠꯇ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃꯁꯨ ꯂꯩꯇꯦꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯃꯁꯤꯅ ꯁꯣꯜꯂꯛꯏ ꯅꯪꯒꯤ ꯁꯤꯒꯨꯝ ꯃꯤꯅꯣꯛ ꯑꯃꯗꯤ ꯃꯤꯠꯌꯦꯡꯁꯤꯅ ꯄꯥꯈꯪꯒꯤ ꯊꯃꯣꯏꯕꯨ ꯍꯨꯕꯤꯈꯤꯕꯅꯤ ꯂꯤꯆꯤꯡ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯐꯣꯇꯣ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯒ ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯅꯪꯕꯨ ꯄꯥꯈꯪꯒꯤ ꯂꯒꯥꯗ ꯂꯩꯀꯥ ꯐꯟꯅ ꯂꯩꯁꯥ ꯇꯝꯍꯟꯈꯤꯅꯤ ꯃꯦꯝꯆꯥ ꯃꯆꯥꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯕ ꯆꯪꯂꯛꯄꯗ ꯃꯆꯥꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯦꯝꯆꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯀꯅꯥꯅꯣꯅꯦ ꯅꯪꯒꯤ ꯂꯩꯀꯣꯜꯁꯤꯗ ꯂꯩꯁꯥ ꯇꯝꯍꯟꯗꯣꯏꯁꯦ ꯏꯃꯥꯁꯨ ꯑꯝꯇ ꯌꯦꯡꯒꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯦꯝꯆꯥ ꯇꯞꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯌꯥꯏꯊꯣꯏ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯆꯨꯝꯅ ꯐꯝꯂꯒ ꯃꯦꯝꯆꯥꯗ ꯂꯤꯆꯤꯡꯗꯨꯒꯤ ꯐꯣꯇꯣꯗꯨ ꯎꯠꯂꯤ ꯇꯨꯏꯃ ꯅꯆꯥꯒꯤ ꯊꯃꯣꯏ ꯍꯨꯕꯤ ꯂꯩꯔꯥꯡꯗꯨꯅꯤ ꯃꯦꯝꯆꯥ ꯐꯣꯇꯣꯗꯨꯗ ꯌꯦꯡꯂꯒ ꯇꯥꯡꯈꯨꯜꯂꯅꯤ ꯁꯤꯕꯣ ꯌꯥꯏꯊꯣꯏ ꯇꯞꯅ ꯃꯥꯅꯤ ꯎꯈ꯭ꯔꯨꯜꯒꯤ ꯁꯤꯔꯣꯏꯁꯤꯡꯗ ꯂꯩꯁꯥ ꯇꯝꯖꯕꯤ ꯀꯁꯣꯡ ꯇꯤꯝꯔꯥꯋꯣꯟꯒꯨꯝ ꯅꯤꯡꯊꯤꯖꯕꯤ ꯑꯩꯒꯤ ꯂꯤꯆꯤꯡꯂꯨꯏꯅꯤ ꯏꯃꯥ ꯃꯦꯝꯆꯥ ꯃꯁꯥꯗ ꯌꯥꯝ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯅꯄꯥꯕꯨꯡꯅ ꯈꯪꯂꯛꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯀꯃꯥꯏꯅ ꯕ꯭ꯔꯥꯍ꯭ꯃණ ꯑꯩꯈꯣꯏꯒ ꯙꯔꯃ ꯇꯤꯟꯅꯗꯕ ꯅꯨꯄꯤ ꯑꯃꯕꯨ ꯀꯔꯝꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯔꯛꯀꯦ ꯍꯥꯏꯔꯤꯕꯅꯣ ꯌꯥꯏꯊꯣꯏ ꯍꯟꯗꯛꯃꯨꯛꯁꯨ ꯑꯗꯨꯃꯛ ꯇꯞꯅ ꯏꯃꯥ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕꯁꯤꯕꯨ ꯙꯔꯃ ꯖꯥꯇꯤꯅ ꯈꯥꯏꯗꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯁ ꯈꯪꯗꯦ ꯅꯣꯏ ꯅꯄꯥꯒ ꯁꯥꯟꯅꯖꯧꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯌꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣꯒ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯦꯝꯆꯥ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯌꯥꯏꯊꯣꯏ ꯊꯣꯛꯈ꯭ꯔꯤꯕ ꯃꯃꯥꯗ ꯌꯦꯡꯂꯒ ꯊꯃꯣꯏꯗ ꯀꯅꯥꯒꯤ ꯊꯧꯏꯟꯁꯤꯟ ꯌꯥꯎꯗꯅ ꯅꯨꯡꯁꯤꯕꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯥꯎꯖꯈꯤꯕ ꯅꯨꯡꯁꯤ ꯁꯩꯍꯧꯁꯤꯗ ꯙꯔꯃ ꯅꯨꯡ ꯑꯃꯃꯨꯛ ꯊꯤꯔꯒ ꯂꯩꯒꯗ꯭ꯔꯥ ꯏꯕꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯣꯡꯌꯥꯏ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯐꯣꯟ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯦꯝꯆꯥ ꯑꯃꯗꯤ ꯌꯥꯏꯊꯣꯏꯅ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯃꯥ ꯂꯩꯇ꯭ꯔꯦ ꯅꯨꯡꯁꯤꯕꯁꯤꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯙꯔꯃꯒꯤ ꯈꯦꯟꯅꯕ ꯋꯥꯡꯂꯕ ꯄꯜꯂꯝꯕ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯏꯃꯥ ꯍꯧꯖꯤꯛ ꯑꯁꯨꯛ ꯆꯥꯎꯈꯠꯂ ꯃꯇꯝꯁꯤꯗ ꯙꯔꯃ ꯅꯨꯡꯉꯅ ꯑꯃꯨꯛ ꯊꯤꯈꯤꯗꯣꯏꯔꯣ ꯀꯔꯤꯅꯣ ꯅꯣꯡꯌꯥꯏ ꯇꯞꯅ ꯊꯣꯔꯛꯂꯒ
ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ? ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯃꯈꯣꯏ ꯑꯩ ꯀꯌꯥ ꯅꯣꯏꯀꯣ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯑꯣꯏꯔꯣꯏꯗꯕꯗ ꯋꯥꯈꯜ ꯁꯥꯒꯠꯀꯅꯨ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ ꯅꯣꯏꯅꯗꯤ ꯑꯩꯅ ꯈꯪꯂꯔꯣꯏ ꯈꯜꯂꯤꯕ ꯅꯣꯡꯌꯥꯏ ꯁꯨꯝꯅ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯦ ꯃꯪꯂꯝ ꯃꯪꯂꯥꯟꯗꯨꯁꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯄꯨꯝꯅꯃꯛꯁꯨ ꯂꯤꯁꯤꯡꯂꯣꯏ ꯃꯄꯥꯟꯅ ꯊꯣꯛꯂꯛꯄꯗ ꯏꯃꯨꯡꯗ ꯃꯀꯨꯅ ꯂꯣꯛ ꯈꯨꯗꯨꯅ ꯃꯁꯥ ꯅꯤꯛꯂꯤꯕꯗꯨ ꯁꯨꯃꯥꯡꯗꯒꯤ ꯎꯏ ꯃꯇꯧꯗꯨꯗ ꯂꯤꯁꯤꯡꯂꯣꯏ ꯀꯥꯎꯊꯣꯛꯂꯨꯗꯅ ꯃꯪꯒꯣꯜ ꯐꯥꯎ ꯄꯥꯈꯠꯅ ꯀꯥꯈꯠꯂꯛꯏ ꯑꯗꯨꯕꯨ ꯊꯥꯡꯂ ꯃꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯆꯪꯁꯤꯜꯂꯨꯕꯁꯨ ꯉꯝꯗ ꯊꯥꯡꯗꯣꯛꯄꯁꯨ ꯉꯝꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯄꯤꯔꯥꯁꯨ ꯊꯥꯡꯂꯛꯏ ꯙꯔꯃꯒꯤ ꯄꯜ ꯑꯁꯤꯅ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯅꯤꯡꯇꯝꯅ ꯃꯀꯨꯕꯨ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯒꯅꯤꯀꯣ ꯍꯥꯏꯅꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯅꯣꯡꯌꯥꯏ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯕꯤ ꯃꯥꯕꯨ ꯌꯦꯡꯂꯛꯏ ꯎꯔꯦ ꯃꯄꯤꯔꯥ ꯊꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯇꯧ ꯑꯗꯨꯗ ꯅꯣꯡꯌꯥꯏ ꯃꯈꯨꯠꯅ ꯅꯨꯄꯤꯗꯨꯕꯨ ꯀꯧꯁꯤꯜꯂꯛꯏ ꯂꯤꯁꯤꯡꯂꯣꯏ ꯅꯣꯡꯌꯥꯏꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯂꯤꯕꯗꯨꯗ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯌꯥꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯄꯥꯕꯨꯡ ꯅꯣꯡꯌꯥꯏ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯊꯤꯜꯂꯒ ꯇꯞꯅ ꯍꯤꯗꯥꯛ ꯂꯤꯁꯤꯡꯂꯣꯏ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯗꯨ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯀꯨꯒꯤ ꯐꯃꯨꯡ ꯅꯥꯀꯟꯅ ꯂꯩꯔꯤꯕ ꯍꯤꯗꯥꯛꯇꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯀꯨꯗ ꯃꯈꯨꯠꯃꯛꯅ ꯍꯩꯔꯒ ꯄꯤꯔꯛꯏ ꯅꯣꯡꯌꯥꯏ ꯂꯤꯁꯤꯡꯂꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯂꯧꯔꯒ ꯐꯠ ꯊꯛꯆꯤꯜꯂꯤ ꯃꯇꯧ ꯑꯗꯨ ꯇꯨꯃꯤꯟ ꯂꯤꯁꯤꯡꯂꯣꯏ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯥꯗꯁꯨ ꯍꯔꯥꯎꯖꯩ ꯃꯀꯨꯅ ꯃꯥꯅ ꯄꯥꯏꯕ ꯄꯣꯠ ꯃꯥꯅ ꯄꯤꯕ ꯄꯣꯠ ꯆꯥꯕꯤꯔꯦ ꯊꯛꯄꯤꯔꯦ ꯍꯥꯏꯗꯅ ꯅꯣꯡꯌꯥꯏ ꯍꯤꯗꯥꯛꯇꯨ ꯊꯛꯄꯒ ꯈꯨꯔꯝꯕ ꯂꯣꯛꯇꯨ ꯐꯈ꯭ꯔꯦ ꯃꯁꯥꯕꯨꯗꯤ ꯃꯅꯤꯡ ꯈꯔ ꯂꯩꯔꯤ ꯑꯗꯨꯕꯨ ꯇꯞꯅ ꯃꯃꯧꯗ ꯌꯦꯡꯂꯒ ꯅꯃꯥ ꯀꯧꯔꯧꯅꯤ ꯅꯪꯕꯣ ꯍꯣꯏ ꯄꯥꯕꯨꯡ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯒ ꯃꯦꯝꯆꯥꯕꯨ ꯀꯧꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯦꯝꯆꯥ ꯄ꯭ꯔꯞ ꯄ꯭ꯔꯞ ꯅꯣꯡꯌꯥꯏꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯩꯒ꯭ꯌꯥ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯅꯣꯡꯌꯥꯏ ꯇꯞꯅ ꯃꯦꯝꯆꯥ ꯂꯥꯡꯒꯅꯨ ꯑꯃꯨꯛꯇ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯅꯣꯡꯌꯥꯏ ꯂꯤꯁꯤꯡꯂꯣꯏꯗ ꯌꯦꯡꯂꯒ ꯆꯠꯂꯣ ꯏꯃꯧꯅ ꯂꯣꯟꯕ ꯆꯥꯗꯣ ꯉꯁꯤꯗꯤ ꯏꯀꯨ ꯊꯛꯅꯤꯡꯉꯤ ꯏꯃꯧ ꯏꯕꯦꯝꯃ ꯏꯀꯨꯒꯤ ꯆꯥꯗꯣ ꯂꯣꯜꯂꯛꯎ ꯂꯤꯆꯤꯡꯂꯣꯏ ꯅꯣꯡꯌꯥꯏꯒꯤ ꯋꯥꯍꯩꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯣꯡꯌꯥꯏ ꯑꯃꯨꯛꯀꯁꯨ ꯆꯠꯂꯨꯅꯦ ꯅꯪꯕꯨ ꯏꯀꯨꯒꯤ ꯆꯥ ꯂꯣꯜꯂꯛꯎꯅꯦ ꯄꯥꯕꯨꯡ ꯑꯩ ꯂꯣꯜꯂꯛꯀꯦ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯦꯝꯆꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯣꯡꯌꯥꯏꯗ ꯑꯉꯛꯄ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯃꯈꯣꯏ ꯑꯩꯒ꯭ꯌꯥ ꯃꯃꯥ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯄꯒ ꯑꯁꯣꯝꯗꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯣꯏꯅ ꯄꯨꯁꯤꯜꯂꯛꯎ ꯑꯗꯨꯒ ꯁꯤꯗ ꯄꯨꯟꯅ ꯂꯩꯔꯁꯤꯅꯦ ꯃꯦꯝꯆꯥ ꯍꯟꯗꯛꯃꯨꯛꯁꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯩꯒ꯭ꯌꯥ ꯅꯣꯡꯌꯥꯏ ꯇꯞꯅ ꯃꯦꯝꯆꯥ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯅꯈꯣꯏꯒꯤ ꯃꯐꯝꯗ ꯆꯤꯡꯖꯨꯝ ꯂꯥꯏꯖꯒꯨꯝ ꯁꯦꯡꯂꯕ ꯏꯃꯧꯕꯨ ꯑꯩꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯨꯔꯤꯕ ꯑꯩ ꯂꯥꯜꯂꯦ ꯃꯦꯝꯆꯥ ꯑꯩ ꯇꯁꯦꯡꯅ ꯂꯥꯜꯂꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯅꯣꯡꯌꯥꯏ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯏ ꯂꯤꯆꯤꯡꯂꯨꯏ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯅꯣꯡꯌꯥꯏꯗ ꯄꯤꯔꯛꯏ ꯄꯥꯕꯨꯡ ꯆꯥ ꯅꯣꯡꯌꯥꯏ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯆꯥ ꯑꯗꯨ ꯂꯧꯗꯨꯅ ꯊꯛꯏ ꯑꯗꯨꯒ ꯏꯃꯧꯒꯤ ꯆꯥꯁꯤ ꯍꯥꯎꯏꯅꯦ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯤ ꯑꯩꯅ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯏꯃꯧꯒꯤ ꯈꯨꯠ ꯆꯥꯔꯨꯗꯕꯁꯦ ꯑꯩ ꯂꯥꯜꯂꯝꯂꯦ ꯏꯄꯥ ꯂꯥꯜꯂꯝꯂꯦ ꯃꯦꯝꯆꯥ ꯑꯃꯗꯤ ꯂꯤꯆꯤꯡꯂꯨꯏ ꯅꯣꯡꯌꯥꯏꯒꯤ ꯋꯥꯍꯩꯗꯨꯗ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯡꯂꯛꯏ ꯇꯥꯟꯖꯥ ꯆꯥꯅ ꯌꯥꯏꯊꯣꯏꯁꯨ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯃꯈꯣꯜ ꯑꯗꯨꯗ ꯂꯤꯆꯤꯡꯂꯨꯏ ꯍꯔꯥꯎꯅ ꯄ꯭ꯔꯕꯞ ꯊꯣꯔꯛꯂꯒ ꯇꯥꯝꯆꯥ ꯌꯥꯏꯊꯣꯏ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯂꯤꯆꯤꯡꯂꯨꯏꯅ ꯌꯨꯝꯖꯥꯎꯗꯒꯤ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯍꯥꯏꯐꯦꯠ ꯉꯛꯅ ꯌꯦꯡꯂꯒ ꯂꯩ ꯂꯤꯆꯤꯡꯂꯨꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯌꯥꯏꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯝꯆꯥ ꯑꯩꯅ ꯂꯣꯟꯕ ꯆꯥꯗꯣ ꯄꯥꯕꯨꯡꯅ ꯊꯛꯈ꯭ꯔꯦ ꯇꯥꯝꯆꯥ ꯑꯩꯕꯨ ꯄꯥꯕꯨꯡꯅ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯦ ꯍꯥꯏꯌꯦ ꯇꯥꯝꯆꯥ ꯌꯥꯏꯊꯣꯏ ꯍꯥꯏꯐꯦꯠꯇꯤ ꯉꯛꯏ ꯑꯗꯨꯕꯨ ꯂꯤꯆꯤꯡꯂꯨꯏꯅ ꯍꯔꯥꯎꯖꯕꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯃꯦꯝꯆꯥꯁꯨ ꯃꯉꯣꯟꯗ ꯊꯣꯛꯂꯛꯏ ꯌꯥꯏꯊꯣꯏ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯅꯣꯡꯌꯥꯏꯗ ꯌꯦꯡꯂꯒ ꯂꯩ ꯅꯣꯡꯌꯥꯏ ꯇꯞꯅ ꯆꯠꯂꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯏ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯇꯧꯔꯣ ꯏꯃꯧꯅ ꯉꯁꯤꯗꯤ ꯀꯥꯡꯁꯤ ꯈꯤꯡꯍꯟꯁꯤ ꯂꯤꯆꯤꯡꯂꯨꯏꯅ ꯑꯌꯥ ꯇꯥꯝꯆꯥ ꯑꯩ ꯉꯁꯤꯗꯤ
ꯀꯥꯡꯁꯤ ꯈꯤꯡꯕ ꯐꯪꯈ꯭ꯔꯅꯤꯀꯣ ꯅꯣꯡꯌꯥꯏꯅ ꯆꯪꯉꯣ ꯅꯈꯣꯏꯒꯤ ꯀꯥꯗ ꯑꯗꯨꯒ ꯂꯥꯏꯒꯤ ꯁꯦꯕꯥꯒꯤ ꯐꯤꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯂꯨꯔꯣ ꯌꯥꯏꯊꯣꯏ ꯇꯞꯅ ꯁꯪꯒꯣꯏꯔꯣꯝꯗ ꯆꯪꯒꯦ ꯇꯧꯏ ꯃꯇꯧꯗꯨꯗ ꯅꯣꯡꯌꯥꯏ ꯑꯃꯨꯛꯀꯁꯨ ꯅꯪꯒꯤ ꯀꯥ ꯂꯩꯇꯕ꯭ꯔꯥ ꯅꯪꯒꯤ ꯅꯁꯥꯒꯤ ꯀꯥꯗ ꯆꯪꯉꯣ ꯁꯪꯒꯣꯏꯒꯤ ꯄꯣꯠ ꯆꯩꯗꯣ ꯍꯌꯦꯡ ꯑꯉꯥꯡ ꯈꯔ ꯅꯦꯛꯂꯒ ꯊꯥꯡꯗꯣꯛꯍꯟꯁꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯥꯏꯊꯣꯏ ꯅꯣꯛꯐꯦꯠ ꯂꯤꯁꯤꯡꯂꯨꯏꯗ ꯌꯦꯡꯂꯝꯂꯒ ꯌꯨꯝꯖꯥꯎ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯦꯝꯆꯥ ꯂꯤꯁꯤꯡꯂꯨꯏꯗ ꯌꯦꯡꯂꯒ ꯕꯦꯝꯃ ꯅꯪꯁꯨ ꯆꯪꯉꯨꯅꯦ ꯅꯪꯁꯨ ꯂꯥꯏꯗꯨꯛ ꯊꯥꯕꯒꯤ ꯐꯤꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣꯅꯦ ꯂꯤꯁꯤꯡꯂꯨꯏ ꯍꯔꯥꯎꯅ ꯉꯍꯩꯅ ꯃꯀꯣꯛ ꯅꯣꯝꯂꯒ ꯆꯪꯈ꯭ꯔꯦ ꯙꯔꯃꯒꯤ ꯄꯜꯗꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯀꯜꯂꯤ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯂꯦ ꯃꯀꯨꯅ ꯁꯤꯡꯃꯤ ꯇꯥꯡꯈꯨꯜ ꯅꯤꯡꯉꯣꯜ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯈꯤꯡꯍꯟꯈ꯭ꯔꯦ ꯀꯥꯡꯁꯤꯁꯨ ꯇꯧꯍꯟꯈ꯭ꯔꯦ ꯕ꯭ꯔꯥꯍꯃꯟ ꯏꯃꯨꯡꯒꯤ ꯃꯧ ꯑꯃꯒꯤ ꯃꯊꯧꯗꯥꯡꯁꯨ ꯅꯨꯄꯤ ꯃꯥꯁꯨ ꯑꯃꯗ ꯁꯣꯏꯗꯅ ꯇꯧꯈ꯭ꯔꯦ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯉꯥꯟꯊꯣꯏꯔꯤꯕ ꯃꯕꯦꯝꯃ ꯃꯕꯨꯡꯉꯣ ꯑꯅꯤꯒꯤ ꯁꯦꯕꯥꯁꯨ ꯃꯇꯣꯂꯣꯝꯅ ꯐꯪꯖꯈ꯭ꯔꯦ ꯄꯦꯜꯂꯕ꯭ꯔꯥ ꯁꯦꯕꯥꯗꯨꯅ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯁꯤꯡꯅ ꯃꯣꯃꯣꯟ ꯃꯣꯃꯣꯟꯣꯛꯇꯨꯅ ꯌꯦꯡꯕꯗꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯇꯥꯡꯀꯛ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯀꯔꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯀꯔꯝꯅꯗꯤ ꯈꯪꯒꯅꯤ ꯅꯣꯡꯗꯝ ꯃꯥꯒꯤ ꯊꯧꯏꯟꯁꯤꯟꯕꯨ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯪꯒꯅꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝꯗꯅꯤ ꯌꯥꯏꯊꯣꯏ ꯑꯣꯐꯤꯁ ꯆꯠꯄ ꯅꯪꯅꯕ ꯍꯥꯏꯗꯅ ꯂꯤꯁꯤꯡꯂꯨꯏ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯏ ꯃꯊꯛꯇꯒꯤ ꯌꯥꯏꯊꯣꯏꯅ ꯀꯧꯔꯛꯏ ꯂꯤꯆꯤꯡ ꯑꯝꯇ ꯂꯥꯛꯀꯦꯔꯣ ꯂꯤꯆꯤꯡꯂꯨꯏ ꯃꯦꯝꯆꯥꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯀꯥꯡꯍꯧꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯔꯝꯒꯦꯔꯥ ꯇꯝꯆꯥꯒꯤꯁꯦ ꯀꯔꯤꯅꯣ ꯑꯝꯇ ꯍꯪꯂꯨꯒꯦ ꯍꯣꯏ ꯆꯠꯂꯨ ꯀꯔꯤ ꯋꯥꯠꯂꯒꯦꯅ ꯍꯪꯕꯤꯔꯨꯔꯣ ꯂꯤꯆꯤꯡꯂꯨꯏ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥꯟꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯤ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯂꯤꯆꯤꯡꯂꯨꯏ ꯀꯅꯥꯅꯣ ꯈꯟꯅ ꯏꯁꯇꯤꯌꯔ ꯀꯥꯈꯠꯂꯛꯀꯦ ꯇꯧꯔꯝꯕꯗꯒꯤ ꯃꯤꯅ ꯀꯧꯔꯛꯂꯤꯕꯗꯨ ꯈꯨꯝꯅ ꯏꯜꯂꯤꯕ ꯐꯤꯗꯨ ꯍꯥꯏꯐꯦꯠ ꯁꯦꯝꯖꯤꯜꯂꯒ ꯊꯣꯛꯂꯛꯏ ꯂꯩꯌꯦ ꯀꯅꯥꯅꯣ ꯃꯪꯒꯣꯜꯗ ꯂꯦꯞꯂꯒ ꯂꯤꯆꯤꯡꯂꯨꯏ ꯁꯨꯃꯥꯡꯗ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨ ꯇꯥꯅ ꯃꯑꯣꯡꯗ ꯀꯅꯥ ꯍꯪꯕꯅꯣ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨ ꯃꯃꯥꯏꯐꯠ ꯂꯩꯁꯤꯜꯂꯛꯂꯒ ꯂꯤꯆꯤꯡꯂꯨꯏꯕꯨ ꯑꯗꯨꯕꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯤꯆꯤꯡꯂꯨꯏꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯅꯕ ꯉꯝꯗꯦ